Lakipur online na puthokjaba January ki tang tara leibak pokpa numit ki khumjinba pau tabirase. Ahanbada maruoiba pau Kabugon's SBI gi branch manager Kuldip Das Gupta gi misi gi matangda audit officer police na phajin khre. Maharaj Gambir Singha nonga common chahi taret kuntak pagamari lenana barak tampaki maphamda ningsing thoram pangthokna khre. Awapalik ningsing kubam kamranga kasarda Maharaj Gambir Singha gi mitam sananaba urep uyung tamkhre. Barak upitoka Bongo Sahitya o Sanskriti Sammelan Lakipur Masana Kabi Harongbam Gundalal yauna lamdam asigi miyoi mangada ikai khumna jakre. Padmasri naba warepana laikidabada RK Mission Imphalna thamoisokna awapa phongdorakli amasung Khuraizam Nemaicharan gi khorjai gi kudol sing nainaba symposium pangthokre. Haujik mapungoi papau tabirase. Kabugon's SBI gi branch manager Kuldip Das Gupta gi misi gi matangda laikidrabagi mamana thangatkiba FIR gi matungina Bihar dagi ni haiba SBI audit officer Jogendra Pande police na wahang pahong chathakre. Audit officer gi akanba pressure na maram oiraga khangba ngamdaduna masa mathanata sijakhiba oiramba yai haina Kasar gi SP Numal Mahatta na phongdokre. Thodok asigi matangda Kuldip ki mama Aloka Das Gupta na miyoi ani gi mathakta FIR thangatkibani hairi. Bihar dagi ni haiba audit officer amadi bank adumaki atopa miyoi amagi khujil thaurangda machanupa asibagi khayata tahanbani hairi. Police na mobile phone dagi su Kuldip ki maphamda akanba pressure pibagi wafam sing kupna thijinbaga loinana makhoi anina lautuna duna hatpa oiramba yai haina su chingnari. Panba yai Kasar jila gi SBI Kabugon's ki branch manager haukiba January ki tang taret ki ayukta thauri yanduna siramba thengnakhibani. Thodok asigi matangda police na langla langjin puthokna naba thi humbagi thabak chathare. এটা প্ৰাৰম্ভিক তদন্তত আমি যোগেন্দ্ৰ পাণ্ডেৰ বিৰুদ্ধে প্ৰাইভেট অফিচে এষ্টাব্লিছ হৈছে তেখেতক আমি এৰেষ্ট কৰিছোঁ আৰু বাকি তদন্তত আহিব আৰু যিয়ে তদন্তৰ আওতাত আহে যদি আমি এইটো কথা নাজানো যে তেওঁৰ লগত তেওঁ চিফ মেনেজাৰ হয় তেওঁৰ লগত আৰু বহুত লোক হয়তো হাঙুৰ খাই থাকিব পাৰে যিয়ে বিষয়টো সৈতে হাঙুৰ খাই থাকিব তেওঁলোককো আইনৰ আওতাত আনি আমি কঠোৰতম আইনগত ব্যৱস্থা গ্ৰহণ কৰিম গতিকে আমি মানুহজনক কাষ্টডিত লৈছোঁ জুৱা নিখা গোটেই নিখা আমি তেওঁক সোধপোছ কৰিছোঁ আৰু সোধপোছ কৰাৰ কালত এই কথাটো প্ৰাইমা ফেচি এষ্টাব্লিছ হৈছে যে তেওঁৰ প্ৰেছাৰত আহি সেই ব্ৰাঞ্চ মেনেজাৰজনে আত্মহত্যা কৰিলে। Awapali khubam ningsing lup kamranga kasana sinduna Maharaj Gambir Singha laikidabagi chamaga marfumapan suba ningsing thoram kasargi kamranga awapali da pangthokre. Thoram asida Haikham Dingo Honorable Minister Social Welfare Fisheries amasung Labor Government of Manipur na athoiba mitung Saikhom Manimohan Singha President Awapali khubam ningsing lupna mifamapu aduga Mutumrina Chairperson MDC Khomdram Ratan Consultative Committee Member UCM Beni Sharma President Ampal TH Babachandra Singha Retired Professor GC College Silchar Namairakpam Buddhachandra Social Worker Jiribam NG Deb General Secretary UCM L Jadumani Advisor UPF Manipurna Ikai Khumnaba Mithung Singh oina daista phamki Thorom asiga mari lenana awapali ningsing khubam asida Maharaj Gambir Singha gi mitam ama kinanabagi tamak Manipur dagi lengbirakhiba Social Welfare Fisheries amasung Labor Mantri Haikham Dingona urep uyung tambikhi Asi tasengdi asi aina ini Manipur di Minister amoina haiba jaga sirega samgi asimba awapali gi jaga sirega lepo munjarakanda Amanda, the white character, and the woman that is saying, Guru, Ahambamudi, Maras, Runga, the Missy, the living Harrison, and the Hamburg and the Name, and the Maruna, Henry Manipur. As it may go away, I think it's asking the talking about the Pangal, the Punamase, Chagana, Punamase, Dumba, Dumagi. Ini bertanah bahwa
ꯌꯥꯕ ꯏꯃꯥ ꯂꯝꯗꯝ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯄꯟꯊꯥꯎ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯆꯧꯗꯥꯅ ꯅꯧꯗꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯋꯥꯄꯜꯂꯤ ꯈꯨꯕꯝ ꯅꯤꯡꯁꯤꯡꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ TH ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡꯍ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝꯗꯤ 138 ꯁꯨꯕ ꯂꯩꯈꯤꯗꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯥꯒꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯄꯥꯂꯟ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯋꯥꯄꯜꯂꯤ ꯈꯨꯕꯝ ꯅꯤꯡꯁꯤꯡꯂꯨꯞꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯍꯩꯀꯠ ꯂꯩꯀꯠ ꯀꯠꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ coordination committee amaga mu semduna aikhoi mafam asida aikhoi Maharaj Gambhir Singhagi oiba aikhoi Awapalli haiba khum asimakta da aikhoi hakel ka tamjari haiba program asida aikhoi da hena hawai chang hamna wi damak lakpiriba aikhoi Manipur gi ikai punajaraba aikhoi oja Haikam Dingko mahaksu lakpi adui damak hena hena thakasari adu loina loina na aikhoi da atopa mapan lamdai lengbir koi NGO maira paibi loina na school gi oja staff sing na chingba kamurum na aikhoi ngasi program asida aikhoi da sabatpi masi da matai ha thangan kurumje kurumjari mo ai Awapalli Ningching Khubam Lukki Vice President Chingtham Mani Kumar na mayam buhana kurumjari ngasi aikhoi gi Awapalli Khubam asida Manipur dagi ikai khundra matik charaba aikhoi gi honorable Haikam Dingku na ngasi gi aikhoi statue asigi damakta aikhoi foundation stone khinduna angluk chai ngasi aduna miyamna hariba Awapalli Khubam asigi kinochu miyamna mateng pangbiu amsung nungsibiu matang desi biasa Ningthau Gambhir Singhagi nonga komon thoronga mari lainana saruk yaba lakiba Manipur gi Social Welfare Fisheries amasung Labor Minister Haikam Dingona Kasar jila gi manung chanbada lengon da bipata chatuna tarpon katkre khongset asiga mari lainana Minister Dingona Manipur gi itihas ka mari lainaba mapamasida lakpa phangjabasi yamnamak harawi haina phongdokhi khongset asida saruk yakiba Coordination Committee Awapalli Khubam Ningsinglup Kamrangka gi convener Seram Herajitna phongdokhibada Manipur dagi Honorable Minister na Kasar gi yamnamak maru oiba mafam lengonda bipat asida lakpiduna tarpan katpiba amadi mafam asibu yengsinbiba gi damakta thagasari hairaduna Manipur gi itihas ka sagonari ba mafam asibu ngak senbinaba haiki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯃꯨꯅꯥꯏꯗꯅ ꯂꯩꯍꯧꯔꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕ ꯑꯗꯨꯒ ꯉꯁꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯂꯩꯈꯤꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯑꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯁꯥꯝꯗ ꯀꯁꯥꯔꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯐꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯍꯥꯏꯗꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁꯇ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯂꯥꯟ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯥꯟ ꯆꯪꯅꯅꯕꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯋꯥꯔꯤꯁꯤꯗꯩꯗ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯍꯥꯏꯅ ꯀꯁꯥꯔꯒꯤ ꯑꯁꯤꯒꯨꯝꯕ ꯖꯒꯥꯁꯤꯗꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯑꯗꯨꯒꯨꯝꯕ ꯄꯥꯠ ꯑꯁꯤ ꯁꯤꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯄꯥꯠ ꯑꯁꯤ ꯁꯤꯠꯄ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯒꯝꯚꯤꯔ ꯁꯤꯡꯅ ꯄꯥꯠ ꯑꯁꯤ ꯁꯤꯠꯄ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯦꯠꯄ ꯊꯥꯖꯅꯕ ꯑꯗꯨꯒꯤ ꯋꯥꯌꯦꯜꯗꯨꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯑꯗꯨꯃꯛꯁꯨ ꯉꯝꯈꯤꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯏꯇꯤꯍꯥꯁꯇ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯩꯗ ꯌꯧꯕ ꯉꯝꯖꯔꯛꯄꯁꯤꯁꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯉꯝꯍꯟꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ Chamaga marpumapan suba Iningthau Gambhir Singha nongakiba numit ningsingduna athauba ningsinglup Lakipur Kasarna Iningthau gi mitamda leisu katkre
Poilapul Nehru College Road ta khiliba iningthau asigi mitamda ngarang LUP ki President R.K. Sanahal, Landowner Ayekpam Kulachandra, LUP ki hanagi President Yumnam Mani, Secretary Yumnam Nadia Chan, Asangbam Gorokopal, Oinam Manoranjan, Maibam Manithon, Irom Goromani na chingba miyoi singna saruk yaduna leisu amadi maina na chingba katuna thauni jakre. Maharaj Gambir Singha Nonga Komon Chahi Tarit Kuntak Pagamari Lenana, Maharaj Gambir Singha Memorial Committee Chandrapur na silang dunangarang, Chandrapur Mahadev Sanglenda LUP ki President Kaisam Bidapati na mayay tang malaw na pangthokre. Tin kiba miyam na iningthaw gi saktamda leisu katuna khuramjaki loinana, Kaisam Bidapati Nahakpam Sonamani, Kaisam Muktarani LUP ki General Secretary Naurem Manichandra, Irengbam Kunjababu na chingba miyoi singna Thaurongga mari lenana wangangki. Barak Upetaka Bongo Sahitya और संस्कृति सम्मेलन की लखीपुर मसाना सिलांगदुना LUP asigi niputaret subo mapok komon thoram pangthokpa loinana lamdam asigi masak naiba mi mangagi mafamda ikai khumna jakre. Kasar Lakipur ki Girls High School da January ki tang 9 da pangthokhiba thoramda Kabi Harongbam Kundalal, Paumi Kabir Ahmad Loskor, Saisakpa Amol Chakraborty, Badminton Sanaroi Bisal Sarkar amadi Mahiroi Aryan Rai makhoi mangagi mafamda LUP ki maigedagi memento amadi thagat cherol piduna ikai khumna jakhi. Sri Harongbam Kundalalna Manipuri Sahitya ki lamda mahaki khudolpu singtharaduna committee asina ikai khumna jakhi bani. Committee asigi President Silpojit Palna LUP ki phiral singkhatuna thorom hodoki. LUP ki Secretary Kartik Raina thorom gi nungi oiba warol phongdoki. Tripura Lenga ki ICL loisangi mateng lauraga Puthiba Lai Harauba Committee amasung Puthiba Welfare and Cultural Society anina senduna January ki tang 12 dagi numit 5 ni chupna Agartala ki Obhoynagorda Puthiba Lai Harauba ki thorom pangthoklagani. Tripura ki Deputy Chief Minister Jishnu Dev Burman na Maira Chukotna thorom hudokpigani. Thoromda Kendra ki Mantri Srimati Pratima Bhumik na Chief Guest aduga Special Guest oina Manipur dagi Rajya Sabha ki MP Leisemba Sana Jauba amasung Guest of Honor oina Tripura ki MP Rebati Tripura, AMC ki Mayor Deepak Mazumdar, Mayor in Council Hiralal Depnath, Tripura Central University ki BC Professor Ganga Prasad Prasen amasung Manipur ki Cultural University ki BC Professor P Gunendro na chingba saknaireba miyo kaya na saruk yagani haina paugi mifam amada Puthiba Welfare ki Secretary Sinham Deepak Kumar na phongdokre. Tharomasida MBBS amadi IIT tamliba mahiroi ani yauna mahiroi 13 busu ikai khumnagani hairi. Sonai Kendra ki manung chenbada Satla Bialmara ki Lions Club na silangtuna 9A side cricket tournament ki final match January ki tang 8 da pangthokre. Manamatum yenthokpa ki thoromda athoiba mithung oina Trinamool Congress ki luchingba Dr. Maimom Santi Kumar saruk yakhi. Borakhai GP ki President Sam Prasad Gorna mifama poiki. Final da champion oikiba JSR Club ta lupa lising 15 aduga runners up ta kiba CLG Club ta CLG mana lupa lising 3 trophy ka luina kosinaki. Club ki thobuba Baba Tombi Mani Mongol Yaima Mani Tomba Budhan Sanjoy Anand Phajaba amadi Bijoy na chingba miyoi singna Dr. Maimom Santi Kumar na mitei lu chingba ama oina sotharaba Satla gi miyoi singi nakta leptuna selgi tengbang pibirakpagi damaksu thagat phongdokhi. RK Mission Imphal West na haukiba chaichat January ki 3 ta Lairamlenda tinkraba lila drama gi sagnairaba oja Padmasri Naba Warepana Masagi anaba mana mahaki marup mapijapum na maputhadoglamduna chatkibada RK Mission na thamoisong na awaba phongdorakre. RK Mission ki Chief Executive Dr. RK Gunachandra na Padmasri Naba Warepana hinglingaida Arts amasung Culture gi lamda tawbiramba khudol singbu singthakhi amasung mensinba ngamlaroidaba award pa ma oiduna leihoragani haikhi loinana leikidrabagi imung manunggi awaba thasu saruk yajari haina phongdokhi. Naba Warepagi thawaina ingna chikna Lairamlenda leiba oirasanu haina cherola sida palle. Iramda miyamgi apunba Korjailup Ima Khol Manipur amadi leikidraba aibagi imung manung anina khusemnaduna Kuraizam Nimaicharongi Korjaigi Khudolsing Naina Bahai Bahiram Asida Nongmagi Oiba Symposium ama January ki tang 9 Nongmaijing nimita
Manipur Press Club ta pangthokre Manipur Sahitya Parishad ki President Longjam Joychandra Nathoi bamitung aduga Ima Khol ki President Dr. Chingangbam Chandrakola na mipamapu oibiki Lup ki Thoburen Wahengbam Roman Mitaina Thauram ki nungi oiba warol thambiki Tangkak ani thongna pangthokiba symposium asigi ahan patangkakta Professor Nahapam Aruna Dean School of Humanity na moderator oibiraga Chingangbam Sangai Jaubi hanagi lecturer NG College Impal Dr. Koizam Santipala Associate Professor Manipuri Department Manipur University amasung Dr. Wahengbam Kumari Chanu Associate Professor Manipuri Department Manipur University na paper pathoki Anisuba tangkakta Laimayum Birendra Kumar Sharma Sahitya Academy Translation Award dina moderator oibiduna Salam Tomba President Award Writers Moirang Professor Haubam Noni Kumar Singha HOD Manipuri Assam University Silchar Dr. Maya Nepram Assistant Professor Mayailami College na chingba oja singna paper pathoki Thauromasida Manipuri Khorirol Ima Khol amadi layoi khraba oja Nimai Charanbu nungsibiba lamdamasigi tongan tongan ba lupki aiba ebi punna chamaga yankhairom na saruk yakhi haire Aroibada maroiba pau amukhanna Kabugons SBI gi branch manager Kuldip Das Gupta gi misigi matangda audit officer police na phajin kre Maharaj Gambir Singha Nonga Common Chahi Taret Kuntak Pagamari Lenana Barak Tampaki Mapam Mapamda Ningsing Thauram Pangthok Nakre Awapalik Ningsing Kubam Kamranga Kasarda Maharaj Gambir Singha Gimitam Sana Naba Urep Uyung Tamkre Barak Upitoka Bongo Sahitya o Sanskriti Sammelan Lakipur Masana Kabi Harongbam Gundalal Yauna Lamda Masigi Miyoi Mangada Ikai Kumna Zakre Padmasri Naba Warepana Laikitabada RK Mission Imphalna Thamoi Sokna Awapa Phongdorakli Amasung Khuraizam Nimai Charan gi Khorjai gi Kudol Singh Nainaba Symposium pangthokre Lakipur Online YouTube channel gi khomjinba pau sandok chaba ngasigi oinadi matang asida loijare